Manipur gi Tangdu leitadaba phibam asiga mari leinana central government na narco terrorist singda tongsinduna leiriba asi lepiyu Manipur gi apunba lam asida central force singna sambal khariba asi loktho u haiba yauna demand mari tawduna Delhi Maitai coordinating committee na sinduna Delhi gi Jantra Mantra da protest demonstration ama chatliba tha asigi kunipanda pangthokadori Masida tongan ba mafam kayada leiriba miyam amadi lamdam asigi maira paibi CSO yauna tongan ba furup kayana amata oina punna saruk yabiu haina Delhi Maitai coordinating committee gi maikaidagi appeal tawrakli wafam masing asi Manipur press club ta pangthokhiba paumi singa unaba amada Delhi Maitai coordinating committee women wings gi publicity secretary Naurem Lenina na phongdokhibani mahakna makhatan hai Manipur da ngasi fawba sanglaba matam asi Tangdu leitana leiba ngamdri masigidamakta athuba matamda Tangdu leitaba puraknaba haiduna Delhi Maitai coordinating committee na protest asi pangthoknaba sem sabani masida tongan ba mafam kayada leiriba ireisa singna punna saruk yaduna haiba protest asi saruk yaminasi haiki Kuning asi press conference asi sinjari ba asi maru oina akoigi lakadawri matang kunipang Sunday numit kung ama degina kung da akoigi Delhi Jantra Mantra kano protest demonstration ama pangtok sa gatawri akoigi ID hamjil tawri ba kano sigi kay hani conflict asigya marin lainana pangthokadawriba conflict asiga mari lainana pangthokadawriba protest demonstration asida India gi maphamda tongan maphamda leibiriba ichin inausing amadi mapanomda malingi mapanamda tongan mapham kyada leibiriba ichin inausing na protest asida saruk yagani haina su pongdokpirpaga loinana maram asina akoina su akogi Delhi Maitai coordinating committee DNCC gi Maikai degi akogi Manipur da leibiriba ima lupsing amadi CSO amadi atop Amaromda hojik narco terrorist singna chatharakliba thawong makhatana atopa jati singda chatharak loi haningai leite maram asina chatharakliba thawong asigi mayokta lamdam asigi leminari ba kanglup furup khudingmakna amatta oina punna lepminaduna khongjang asi amatta oina sangsinminasi haina Delhi Maitai coordinating committee youth wings ki in charge ningthem khumanna phongdorakli Manipur da khundariba kanglup khudingmakki daita oina saruk yahanningbagi apamadu leijai maramdi hujik thoiba me ahumdagi thoiba irangse maru oina kuki terrorist narco terrorist ne haina riba mapandagi changsillaga akoigi Manipur da tariba miyam michamsing sida landarakbagi kano ase masigi pot asi ngasi maitai da thokpagi wani kanagum atopa jati amada so hekta thokpa yai tungi in future da aduna masigi pot asi Manipur gi apunbagi oiba issue si oibanina maitai khaktangi oiba problem nate issue nate haibase haijaningi